Lamdamasagi local TV channel lamagi khana nainabagi thoramda phongdokiba wakpham phargi damak Irilbun police station gi temama Sanaleibak pauche ki editor Hemantakumar Ningomba bu ngase uk anganbada masagi mayumda laktuna lokhatluba thongadubu All Manipur Working Journalist Union amadi editor Girls Manipurna Akanba Maong Da Condemn Tourakli Hiramasiga mari lenana ngasi major khulda leiba Manipur Press Club ta Amju amadi editor Girls ki apunba mifam ama pangthokre mifam adugi matangda Amju gi president Wangkhepcha chamjai amadi editor Girls Manipur gi president Condemn Tourakli anina khudiek piduna thadorpa cherol amada Hemantakumar Ningomba asi miyamna ikai khumnariba pauchi amagi editor ni amadi mahak police ki makhutagi kochen chenaduna leiba miyoi amanate mahangna kariguma hirama ma hektada wari sanana bagi tangai fadaba leirabasu mahakbu lagnana ba khangalamba yabane Madugi ona taina bada criminal amagi yumda police tharakpagum tharaktuna mahakpu puki baibasi miyama mangda mingchat chokhanba maram ohelle Cherolasana makha taraduna mifam aduda state lengakta asigumba thongasi makha tana chatahan bidana ba taksil ba haina yanare amadi makha tana chatharaklabadi journalist fraternity da taraina logdaba loinana journalist singbu ngakthok janana ba aingi mateng logduna khungjang kya sangsangani haina chexel warong thamlakle